Maroiba Pau MDS ki matang da hanagi Chief Minister Ibu Vina phongdokhiba wafam adu positive oiba luchingba amagi wangangi haina Chief Minister N Biren na phongdokre amadi Bisnupur Sports Complex haba hauram laga loishindana laire Kurumzari meeting tabiri basing bataram lungsari pau sandokna pizari MDS ki matang da hanagi Chief Minister Ibu Bina phongdokhiba wafam adu positive oiba luchingba amagi wangang ni haina Chief Minister N Biren ngasi tha khudingi tang tara da chingi ichilinau singa unabagi thoramda paumui singda phongdokre mahagna makha tana haikibada chingi ichilinau singa unaba sida human problem kayagi wakat taba fangle ayamba warishin purakre Singi lamda praja singna thengnariba problem macha madi issue kaya si mari lainaba DCM di official singda khudak tawarushin purakna bakhanghan khre Singi lamda school kaithel cultural heritage amadi lambi gi matang da su wakat pakaya lakli nong singi phibam hek fabaga lambi sem gi thabakta ahen ba midyeng changduna mapung fana thabak paikhatlagani health sector gi award apa sing mensilagani Tamenglong da lairiba famung yangkhai laiba hospital asisu sangaragani MPSC की खुथांग दा डॉक्टर चहुम लौन नब थौरांग तौरे अनौब मखल की खुलाई सिंह हॉस्पिटल दा हापचिलगनी हाइखी हांगबगी सेंगो सागत पि होइने लापगुंबा आदगी मार्केट शेयर एक्स्ट्रा साबियु हाइबगुंबा कल्चरल हेरिटेज साबियु हाइबगुंबा लंबी सेंबियु हाइबगुंबा सिगी पोचदे दा खोइना हुजे खोइ यामरोइने यामना हुजिकसे यो केनो की तामई की स्कूल की Higher secondary ki phibam du ubado yamna kare haini yam nungai ta bahai tare ado higher secondary school building du di kharabo amuk thang phare toilet ne na ngang sing isa sing gi tawbogi toilet ne na ngona photo utphodo ai yamna sok to bahai tare ado koi khudak ta principal secretary education tawr kanda angang isa sing gi mapan thokphom kari do di khudak ta sagada bani haidra sumaina matter macha sing de ya ma solve tawr ga chali ado maina sumaina Human service ti dum phajana tobong a mean lowe loina sa manung sa ma morning thung mangam dragasu arang honorable ex CM na hari am positive oiba the leader amagi voice na lo Amaromda ngasi chingmi gi luchingba singa unaba aduda Longmai None District Coordination Welfare Committee na None District ta mapung faba infrastructure sengat pina ba Chief Minister da wakat khi committee gi chairman Kenan Kamaina None gi sakhang pai puzang da lam ekar kuntra sawba mapham ama masak khangdoktuna thamle masida DC complex thambina ba taksin khi district oi kharaga awal apa infrastructure adige khuding mak ki awal pasi district oi jaraga public grievances me am laibani namasi athuku matamda temporary or permanent oiba pot mayam se kitang thuna honorable chief minister ki pukning se ratangsin bi re haraga yangsin bi na ba haina haijaba laksabani koi honorable chief minister na so koi committee amazung none ki village authority party leader me amamang do da mana su yari makai thujinna yingsinjarani habigi thajaba bibire Mongolia da panthokadaba taruk suba Asia Aerobic Gymnastic Championship ta India gi mahut singadauriba Manipur dagi nupi sanaroi ani sel leitabadagi chatpangamdabagi phibam da leire haina Manipur Gymnast Parents Association gi Treasurer Ramesho na Chief Minister na mateng pangbina bataksin khre Sanasi proses yang tuna atuma tamda tokot piro na haya dugo masih mamang da koina kan cancer minister thadare dugo director ba uyaw doctor yo sensa kai ba proses kan ta tawdana le nengle padi ko minister na sim tawka sim minister risi gi yang tuna tokot piro ba na khaire English singani ga tara humdoi gi September thagi tang tara mathoida matam madugi Chief Minister Okram Ibobi amadi Moirang Kendro gi MLA M Prithvi Ras yauna atai MLA singna saruk yaduna urep uyung tamlaba matungda English singani ga tara marigi me thadagi Manipur Development Society MDS ki makhada lupa crore 8 lakh nimfurom sangna fubala da saba hauram laba
Bisnupur Sports Complex ngasi fawba loishinba ngamdana leiri ISTV News number famadu da hakthengna chatuna yengshilubada saba loishindana leiriba Sports Complex asigi manungda mioi kharana sana yunaiduna leiramba thengnaki lamdam asigi sanababu pamjaba mioi kayagi laishang amani khankhiba District Sports Complex asi lamdam adungi praja miyamna Manipur sarkar da lam ekar tara lemna piduna saba honkhibani haina lamdam adungi mioi singna phongdokna rakhi ing lisinganiga tara mangagi September thadagi Sports Complex asi sabagi thabak lepkhre anemba mafam da Sports Complex asi sakhibana handaki ising ijaw aduda thungkiba ising hauzik fawba hanthadaba mafam yauri saba loishindana matam sangna leirakpana Sports Complex asida yauriba sanaroi singi hostel fibam soksile lamdam asigi naharol kayabu nisagi ipaktigi singkhatuna sana khonabagi maikaida purakna ba semgatkhiba Sports Complex ngasidi nisa safam onthokuna leire anauba sarkar asina midyeng sangduna athubam matamda Bisnupur District Sports Complex asi saba loishinduna sanaroi singna pamjari badu thunghan biba lamdam adongi miyamna pamli House of the Sports ne hena sakhang nariba Manipur state asidagi tholakpa sanaroi kudingmak malem sina ngasi phawbada akiba poknari lepalaitana state asidagi tholakpa sanaroi singna ngasi phawbada masana masabu hona jaduna state asigi damakta mingchet porakpadi adumak lepalaitana porakli Bisnupur district ki oina semgatliba district mini sports stadium asi athuba matamda loshin biduna sanaroi singda kudol oina pibiba haibasi hawalak liba sanaroi singi apama oiri amadi mini sports stadium asi karam matamda sabulo sinduna makoida kusinaduna state asigi amadi lamdam asigi mingchet porakpada karam matamda phangadagi haibasi lamdam asigi sanaroi singi achugo hangamo oiri paudam duriba Gyaneswar Yumkhaibam ISTV News Phubala Rajkumari Sanatombi Devi Award listing tara taret amasung Governors Award listing tara taret khushinabagi thoram ngasi Asa Jina Complex ki auditorium da pangthokre thoram aduda Education Minister T.S. Radeshyam MLA Sapam Ranjan yauna mioi kyana saruk yakhi RK Sanatombi gi maheroi Kulsum Alisa Khanda Governor Award listing tara taret PK RK Sanatombi Devi Award listing tara taret fangkraba sing adudi 100 class 10 gi parikha da First position Takiba Nirmalaba School gi Mahairoi Priyanka Moirang Them Johnstone Higher Secondary School gi lecturer Chungkham Indira Devi Traffic Police ASI and Ninglumla Arm Wrestling Sanaroi Chungkham Parvati Devi Fencing Sanaroi Khusbu Rani Laishram Cycling da Irom Matau Leibi Mountaineering da Sulina Ningombam Amadi Taekwondo gi Oinam Khuman Leimat Chanuni thoram maduda Education Minister T.S. Radeshyam na haikibada lairik hairaga sarkar gi thabak tawgadabani haiba wakhalon matamga sanadre angang singbu aphaba amadi fattaba khandokpa ngamhanbaga loinana human value khanghanbaga loinana afaba character lehenduna khunai ama semgatpada mapungfaba thodang lobang ngamba mioi amamam oihanna bohona ba mathau tare haiki we have to be able to provide solutions to the problems, human problems, social problems. Adugi sense hagadavane. We have to be a caregiver. We have to be a source of joy. Adu natraga larik phajana hainawa. Thabak afaba chawa thabam phangaba matungda aigi family advantage that if I start exploiting under my command, I circle of influence labor, coaching do aina officer amoina, minister amoina, oza amoina, social worker amoina, I exploit the auragadi, then I put a big education though. That was not right kind of education we have imparted. Oza sing so, ako school na topper ta adri adri hai na, tawrak tre hai na to main to de ang school la la ko kirakwa, yum sang ko kirakwa de aran malam misa ki su yaw to natte. Aduna ai oza sing advice to zabanate, parents no advice to zabanate. All teachers are parents. Some of the parents are teachers. Aduna oza kudinga parents kudinga one time we were all students. Miyam amadi government anigi marakta transparency amadi e-governance lainabagidamak social welfare amasung cooperation minister Nemsakib Gen gi official oiba mobile application ama ngarang numidang hotel Imphal da launch tawkre Nemsakib Gen mobile application haina mingthonba mobile application asi thangjing technologies ka khusam naraga puthokpani thoramadu da social welfare amadi cooperation gi minister Nemsakib Gen principal secretary cooperation Wi-Fi Social Welfare की Director Jacinta Lazarus, Register of Cooperative Society की H. Rupachandra Yauna,
social welfare official sing saruk yaki thorom madu da nem chakib ge na haikibada mobile application asidagi minister ga direct oina pau phaudok phaujin tawbaga loinana miyam gi apamba kaya su kanaba fanglagani haike mahang na makha takibada social welfare amadi cooperation gi department astida angamba mateng pangbiu amadi miyam gi damakta su angamba thak da thamoi sengna thabak tawgani haike. Being a fund-constrained state government, I know we can overcome many of the challenges with all sincere commitment and timely hard work. We will leave no effort in implementing all important schemes of the government for the benefit of the people of our state, so that we make visible impact in our society. I am very confident that with all the efficient performance, we can win the trust and confidence of all, and that we can prove to our people that ours is a government that is totally commitment to the people's welfare. Manipur gi mahai kanglon hena faba thakta pukhatna ba mahairoi loop desamna all Naga Students Association Manipur ga khusam naduna Sandel district ta thizin kibada awat apa amadi asoiba kya thengnari haina paugi mifam pangthokre Sagolban Moirang leirekta leiba desam gi office ta pangthokhiba paugi mifam amada desam gi president M Angambana asoiba aranba sing adu thidoklaba matung da government ta report ama tharagani athuba matamda semdoktuna hena faba mahai kanglon purakna bohonabada mari leinaba singna midyeng changhaningi haike. Isi apun basandian guna lagi ba college Unity College sandian kata ni ujuk lagi si lagi besi ki manung dai koi ke edit ki college amaga maming na koi South East Manipur College Komla Thabi semko air kang na ba hai ba Komla Thabi college si maroi na oza maroi na 82 thesis lagi bagi manung da hai ba college ki oina approved teachers 30 ni ada sumai ni koi ke edit college si approved teacher si 30 khatang leba taraga so college ko ba tongan ba building ki awat pa koi ki physical infrastructure ki awat pa maya ma hai ba koi ki college si lewi hai ba college ki oina koi ki desama ma den sang ki site ki set government da appeal tong chen ma si koi ki apun ba Assam ki college maya ma maroi ne edit ki college singsu apun ba Assam provincialization ek ki makada edit college ne tongan ba assistant khara tongan ba policy ma semir kanda pi bu sumai ne khoi ki edit college sing music lai ba sing asi manung jana semko haira khna ba khwai de ki li ra edit college su state government ni mai kai de ki kari ma khongthang khara koi lokal ni ya pa ma do ni mai roi lupani sai de ki state government ni kun chin jari Ansam gi Educative Secretary TC Thotsona Sandel District ki thizin ba loiraba maram na hayeng dagi Senapati District ta laiba mahai sang sing thizilagani government ki policy semdok tuna awat apa sing mention ba chungani added school sing gidamak anauba policy semduna school sing asida thengnari ba khudong sa daba sing men khat haningi haiki sarkana kaino model ama kaigumba policy amadi semthok bire hairaga mokoi gi awaba si kha yangsin biridi yam phagni haibsi ga khoi adu ujai haibdi moi purpose ti phajana tawri purpose ti adum serve tawe school phajana kan lai adu mina atopasina lak tolok enjoy tawri mokoi na lesindra enjoy tawbugi adu magi yamna uja singi mokoi gi geno grievances si yam chauna le aduna si in the interest of students, in the interest of public, I did ki si another policy ama. Sembo ki kata nate mayam I did lady ba mayam sida state government na kaya gumba policy ama si semtok piye hera si uplift to bi di yam bhagni. May hairol dagi leirak-laba kurai ahong punggi matang da court lairiba case athuba matam da lusin biu haiba wafam da ngasi thangwi banda leiba ima kunthok han bisanglen da mai chowning sing lup kurai na lairema sentha lup ka khusam naduna conference pangthokre conference asi karigidamak pangthokpanu haibagi matang da mai chowning sing lup ki secretary ahan them irabot maitaina wafam kya phungdorakhe paugi marak thana atenba brem tanglozari
Datsun gi no launch tawraba yamna powerful oiraba gari Ready Go 1 liter Island Nissan fongbiragani. Ngasima klakpiduna test drive tawbiraga gari asi comfort and convenience features in khangbiu. Booking gi damak links in birau Island Nissan near Standard Robert Higher Secondary School Kanchipur. Akupamaro gi damak tizari pa phone number asda contact tawbirau. Ngasidi suara ajinge. Tule, tule. Kari naman tu teacher. Masih kari kau jauh. Sidi, yosi dan ini he. Masih yosi tata tiskoni ne. Aduh di sana lagi mohon yang nasin bayang deh. Sky Hospital da world class interventional cardiology ki khudong chab leijare operation togdana heart ki ahoba menba coronary stenosis balloon na kam thoga stent hapa madi mi hun chongbagi layeng RF ablation singba chahi ani degi hena Sky Hospital da mai park satharatli loinana PPI ICD combo amasung angiogram gi damak aikoi ki chief cardiologist Dr. L Shyam Kishore gatanabiu ningam hogdana ba hana booking tawbiu. Live healthy, we care. Ladies Fitness World, Keshampat Junction, Tidim Main Road. Hakjang sengna fana thamba haibasi aikhoi nupi oibigisu hojiki matamdadi yamna tangai fadaba mani. 1 2 3 4 5 6 7 8 9 10. Beneath 100 meters from the Earth's surface, naturally filtered through sanding stones, pure, clean and healthy water. Amukana taramnok cheri makhataba pao. Laumi sing punsin naduna lamdam aside puthokli ba tongan ba phau makhal sing mutkidana ba pothok hengat hanaba amadi lawfam kannana ba hona haudrabadi lamdam asigi miyamna saba fangdabagi awaba kaya mayok narakpa yai haina agriculture department ki director PS Rajendrana Umatel Bazar community hall da pangthokpa cropping system based training program gi thorom da haikre National Food Security Mission Rights lising ani tara nipan gi makhada cluster demonstration online transplanting oina Imphal West Thaubalamadi Kakching gi mafam kya da paikhatliba thabak sing Additional Chief Secretary Agriculture Dr. Sohel Akhtar amadi Agriculture Department ki Director PS Rajendrana lusing batim amana koina satuna yengshilaba matungda pangthokhiba training program aduda Dr. Sohel Akhtar na Department na paikhatliba thabak thoram sing da lawmi sing na thawai yauduna pothok marang kaina puthokna bohona minasi haike Director Rajendrana makhata na haikibada lawfam sing kannana ba sarkar na paikhatliba thabak asida lawmi sing su thawai haksang yauna hotna ba tangai fade haike ira roi edu ma thokpasi pakau tawragadi koi chathok puthokpasi handarakani eduga kari ai tare koi na phauji ji myam jingbiu ma pa ma phau ngaming thonda ma ya thani aman saning ba man saning da mayam se basi punsan holuga policy program par semau dergadi koi gi iramdam gi oiba phau makhal sing aduga chaba konanai puthoi ma pangi phau sing se basi phadani wakat hauda de koi matang phri man ga sa ba ji phangta na koi lamje sum population henga imising sum khunda sangi imung nang sum pauthor ko je masi thingujung amoy aduga bengi site gi hoji yam kana honari honorable chief minister na tor kan dai koi Manipur kui pedilan conservation na ek ama chalai na koi niam tabi nam gani dohong kan gadam ne ba ma koi kan tauri ba masi aru ko phima ma de hoji mayok na koi hodi hore masi karai bhaw mai pa ka do no je koi changyeng ama ni hoji tauri se Manipur Sarkar na dayin harness ki thabak hapada mioi kharana regular tahan khraga kharana thabak hap taba thawong yaning de haina all Manipur PHED Workers and Employees Association ki President S Samungong ngasi Manipur Press Club da pangthopa pawmi singa unabada phongdokre mahana makhata na haikibada PHED gi award pa employee ke lairiba sigi matangda association tan khiba demand sing athuba matamda pithok piu haike dayin harness scheme haina Hydragasu, my works as order gi adudadi, a contract basis, ero under the Diana Hannes schema, order Toksangani, ero to regular Tavadi, Sakagi Neyavanina, Asumina Tower. Other Asumayam irregularity,
से दाइना हाने स्कीम की क्लेम तौरीबा मी मयाम की मरकता तौबदु मधु तौबीनु अदुना अथुबा मतंगी मनुंगदा दाइना हाने स्कीम की मखादा थबक से हापीरो अदुगा लोइनाना ऑर्डर नंबर 95 ता कोई मी अदुना सीग्रबा मतुंग नत्रगा टर्मिनेशन सुपरनेशन तौबा मतंदा मागी पोस्ट अदो एबोलाइज तौनी हाइबदुगा दाइना हाने स्कीम का करिगमा मखल अमते मरी लेने ते सिनी कोइना अपील तौजरी October gi tang ani dagi mapan fauba Mongolia da pangthokadori ba mapan suba World Body Building Championship ta saruk yana na bakhalaklaba yangkhai mathoi suba Asian Body Building Championship ta gold medal phanglakraba Laiton Zam Ristika antana saruk ya bada sangdaba senpham sing Prosperous Manipur na puthoklagani haina lauthokre ngasi Manipur Press Club ta pangthokpa pamui singo unabada Prosperous Manipur gi General Secretary Bon Bihari na wakhal manaba member nifu leiba loop asina angamba Senfam Kaigat Naduna Putokadabani, Masida Chief Minister Nasumating Pigani Haina, Tazaba Pirakle Fondoke. Palak ani Putopagi Matang Sida, Akoina, Number Senzage, Aduga Lebaki, Lebiriba, Tongan Ba, Praza, Publicta, Aduga, Tongan Organization Sing, Natraga, Corporate Sing Dagi, Matang Karato Biraga, Resikanta Se, Mongolia, the Taraga Lebaki, so Mixed Puraknaba, at the Mintominasi. Prosperous Manipur ki thaupuba kaya amadi Kanglai Park Body Building ki coach ke joy yauna pangthokiba thau paumi singa unabadu da Ristikantana haikibada mahakidamakta mating pangpiba Prosperous Manipur asi mahaki ishor gumbani Manipur amadi India ki damakta mingchat purakpa ngamba oijage haiki Wakanda di chani chat pe asa ujrum matani dai inkat piriba ai ki taklaba langjai sambiriba ai ojajing na ai mating pangiduna ai ngasi ki Mr. World Mongolia the Pangto Kuzi the Sru Yama Pangvidum, I Haningalite Takachari, I Levak Miam, I Manipur represent India, Manipur, Amadi India represent or suppose the Miam Ebu Nushivizuna, Mangon Pinabu, and I Gedi Hajari. Lushilapada Maru Ebapau Amukana Pizari. MDS ki matang da hanagi Chief Minister ibu bina phongdok ki bawafa madu positive oiba luchingba magi wangang ni haina Chief Minister and birena phongdokre amadi Bisnupur Sports Complex saba hauram laga loishindana leire mining tabiri basingbu amuka na kurumzari